Thauram adugi saruka moina irabot ki mitamda haile katuni kai khumna bu utki lamyan ba irabot and his vision of modern Manipur haiba team da pangthoki ba thauram aduda tongan ba masak nai ba resource person singna irabot ki maramda wafam kaya phongdoki Resource laizadaba apikpal lamdam amo oizarabasu Manipuri sing atopa kanglup sing dagi tongan ba gunjendu na hiram kayada mangzil thari masimakna lamdam asi malemgi miyam ni ikai khumnari haina agriculture amasung tourism minister oinam lukoina phongdokre wafam asi apunba Manipuri matam isai kanglup amikna sinduna Kurai lamnong bazar da leiba sangit kala sangam da pangthokiba taranipal suba matam isai nimitta minister na phongdokibani mahak na makata na hai Artist singna napal yaudana artist ki lamda hena chakhat na bukhat na biyu waiko gi saklon lauduna amana amabu chingthana bagi thabak tawroidabani laingak asena su artist singi yaifa tharangi damak tongan ba thabak kaya paikhatli ching tam khaidana chapmana ba kunai amagi damak laingak asena paikhalakpa thabak singda miyam na su support tawbiyu miyam gi ihul khangna miyam gi yaifa na ba thabak tawba haibasi mihut oiriba singi mathawni taseng na hairabada miyam gi mihut haiba oiba haibasi miyam gi manai oibagumbani haiba wafamsu minister oinam lukoina phongdoki Praja singduna nungsiba thamoida phauraga Praja singduna minungsi lekanda akoi support torkanda ekoi board ka phangibne aduna praja singduna phammo harju koi di phamdaba yate lepu haju leptaba yate uppu harju uptaba yate sidani aina koi di Minai Makok, leader of the servant heights. She gave a profession to the Simbam. Officer Gidi Moina Yaning Badu Yare, Yaning the Badu Yadre, Maduda Karisu, Magi, but the outcome to the Apaba worship at the worship Moida Adumba, react on another room like it. Thauram aduda Kurai Assembly Constituency gi MLA El Susindro Maitei, Amiki President Khaidam Thoiba Amadi, Lup asigi Advisor Dr. Hamom Nabachandra Nachingbana, President Member Oina Saruk Yaki. Thauram gi sarukamo Oina Amiki Leiki Drabab Member Singda, Hailei Katuni Kai Khumna Utki, Loinana. Ayiba Taunauzam Siamoda, Amiki Lifetime Achievement Award, Lisingani Kunmathoi Piduna Ikai Khumna Utki. Process है अतोप मकी में सपना कोई को academic approach में दा yang scientific yang कोई ये काटा संसन में मत होता है अतोप में बता बदी ऐको की talents में से कनात न नम थबा suppress तो हम मोय ऐको मतिक में आए ऐको की talents में से न कापल काटा ऐको शुंचोई शुद्धना national thakta saing na ngaing na matamda saing pahong na matamda ay ko yung pajin kila so na pai ni ay base nasigi miku basda ay tamo yung mga